ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯇꯝꯂꯝꯂꯕ ꯃꯤꯁꯛꯄꯨ ꯂꯃꯈꯥꯡꯗ ꯂꯩꯈꯥ ꯇꯥꯔꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯍꯧꯅꯗꯦ꯫ ꯋꯥꯔꯦ ꯋꯥꯃꯤꯟꯅ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯃꯤꯟꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯑꯁꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯄꯦꯟꯊꯣꯛꯄ ꯑꯃ ꯉꯝꯂꯤꯕ ꯑꯁꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯅ ꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯈꯌꯣꯝ ꯑꯃ ꯀꯤꯕꯒꯨꯝ ꯀꯤꯗꯨꯅ ꯊꯃꯣꯏꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯈꯤꯕꯒꯤꯅꯤ ꯇꯁꯦꯡꯅ꯫ ꯁꯥꯎꯅꯤꯡꯕ ꯀꯔꯤꯒꯤ ꯄꯣꯛꯂꯣꯏ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯗ ꯀꯔꯤ ꯑꯃ ꯍꯥꯏꯒꯅꯤ? ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯌꯨ ꯉꯥꯎꯕꯗꯨꯅ ꯍꯥꯏꯒꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯂꯥꯎꯈꯣꯡꯗꯨꯅ ꯍꯥꯏꯔꯤ꯫ ꯃꯗꯨꯕꯨ ꯇꯥꯔꯒ ꯌꯨꯝ ꯌꯧꯔꯛꯄ ꯉꯥꯏꯔꯤꯕꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯊꯝꯕꯥꯜ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯆꯤꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ: "ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯅꯣ ꯑꯩꯅ ꯀꯔꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯗꯣꯏꯁꯦ? ꯍꯣꯏꯗ, ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ"꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯍꯥꯏꯅ ꯍꯥꯏꯅ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯃꯁꯥꯗꯨ ꯇꯨꯔꯣꯏ ꯉꯥꯝꯂꯣꯏ ꯇꯧꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯔꯣꯜ ꯑꯗꯨ ꯐꯩꯔꯤ ꯐꯩꯔꯤ ꯇꯧꯅ: "ꯍꯦ ꯅꯨꯄꯤ, ꯅꯪ ꯑꯩ ꯉꯥꯏꯔꯝꯃꯤꯔꯣ? ꯑꯩ ꯉꯥꯏꯔꯤꯕ꯭ꯔꯣ? ꯉꯁꯤꯗꯤ ꯑꯩ ꯈꯔ ꯉꯥꯎꯔꯦꯍꯦ" ꯍꯥꯏꯅ ꯍꯥꯏꯅ ꯋꯥꯍꯩ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯇꯨꯡ ꯍꯟꯅ ꯃꯅꯤꯡꯂꯣꯝꯗ ꯍꯥꯏꯊꯗꯨꯅ ꯇꯥꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯉꯥꯛꯄꯤꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯪꯒꯣꯜ ꯑꯗꯨ ꯐꯥꯎꯕ ꯀꯥꯍꯧꯔꯤ꯫ ꯊꯝꯕꯥꯜ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯦꯡꯅ: "ꯈꯔꯁꯨ ꯍꯟꯕꯤꯔꯣ ꯀꯩꯗꯧꯒꯦ ꯅꯆꯥꯄꯤ? ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯅꯨꯄꯥ, ꯃꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯍꯥꯏꯕ, ꯅꯪ ꯈꯔꯗꯤ ꯐꯔꯣ ꯀꯩꯗꯧꯒꯦ?" "ꯍꯩ ꯅꯨꯄꯤ, ꯅꯪ ꯀꯩ ꯈꯪꯒꯦ? ꯌꯨ ꯊꯛꯄꯁꯤꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤ ꯈꯔ ꯌꯥꯡꯉꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯑꯩꯒꯤꯁꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯅ ꯌꯨ ꯊꯛꯂꯒ ꯅꯪꯅ ꯏꯀꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯥ, ꯂꯩꯀꯥꯏꯅ ꯅꯪꯕꯨ ꯊꯥꯛꯄ꯭ꯔꯣ? ꯑꯩꯅꯅꯤ ꯅꯪ ꯊꯥꯛꯂꯤꯕꯁꯦ꯫ ꯂꯥꯎ, ꯑꯩ ꯆꯥꯛ ꯆꯥꯒꯦ." "ꯍꯣꯏ ꯍꯣꯏ, ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯕꯅꯤ. ꯅꯪꯅ ꯍꯥꯏꯔꯒꯗꯤ ꯂꯣꯏꯅ ꯆꯨꯝꯃꯤ, ꯑꯩ ꯀꯩꯁꯨ ꯍꯦꯛ ꯍꯥꯏꯖꯔꯣꯏ." ꯈꯪꯍꯧꯗꯦ ꯃꯈꯨꯠ ꯁꯝꯂꯤꯕꯗꯨ ꯄꯠ ꯀꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯈꯣꯜ ꯑꯗꯨ ꯈꯔ ꯋꯥꯡꯈꯠꯅ: "ꯀꯔꯤ, ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯉꯥꯡꯉꯔꯣꯏ ꯍꯥꯏꯕ? ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯪ ꯀꯅꯥꯗ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯁꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅꯤ, ꯃꯗꯨ ꯀꯔꯤꯒꯤ ꯅꯪꯅ ꯈꯪꯗꯦ?" ꯊꯝꯕꯥꯜ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯑꯣꯟꯊꯣꯛꯏꯗ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ: "ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯨꯄꯥ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯅ ꯆꯩꯔꯛꯄꯗꯨꯗ ꯑꯩ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯔꯣꯏ ꯍꯥꯏꯕ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯣ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯔꯣ ꯍꯥꯏꯕ, ꯚꯥꯞ ꯇꯥꯔꯕ꯭ꯔꯥ?" "ꯅꯨꯄꯤ, ꯂꯝ ꯌꯥꯝ ꯍꯦꯟꯒꯅꯨ, ꯑꯩꯕꯨ ꯁꯥꯎꯅꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ꯫ ꯂꯥꯎ, ꯑꯩ ꯆꯥꯛ ꯆꯥꯒꯦ." ꯃꯥꯟꯅꯕ ꯇꯟꯗꯅ ꯊꯝꯕꯥꯜ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤ꯫ ꯍꯤꯌꯥꯏꯔꯦꯜ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯨꯠ ꯑꯗꯨ ꯁꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯝꯃꯤ꯫ ꯉꯔꯥꯡ ꯇꯝꯉꯥꯟꯕꯗꯨꯅ ꯃꯥꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯔꯛꯄ ꯋꯥ ꯃꯌꯥꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯔꯩ ꯑꯗꯨ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯃꯁꯥꯗꯨ ꯏꯇꯥꯎ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯊꯣꯛꯄꯒ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕ ꯃꯤꯗ ꯄꯥꯎ ꯇꯝꯅꯤꯡꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ꯫ ꯑꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯍꯧꯁꯥꯒꯨꯝ ꯅꯨꯔꯩ ꯑꯗꯨ ꯃꯇꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯂꯩ ꯁꯅꯥꯗꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯔꯩꯗꯨ ꯃꯥꯒꯤ ꯍꯧꯅꯕꯤ ꯋꯥ ꯉꯥꯡꯕꯗꯨ ꯇꯧꯔꯛꯏ: "ꯏꯕꯦꯝꯃ, ꯅꯪ ꯑꯃ ꯊꯕꯛꯇꯨ ꯇꯧꯔꯒ ꯂꯩ꯫ ꯅꯪꯁꯦ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯔꯕ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯑꯝꯇ ꯆꯪꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯤꯕꯁꯦ?" ꯍꯥꯏꯅ ꯍꯥꯏꯅ ꯃꯍꯥꯛꯁꯨ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯃꯦꯂꯩ ꯁꯅꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ: "ꯌꯥꯔꯦ, ꯈꯪꯖꯔꯦ ꯅꯪꯁꯨ ꯅꯌꯨꯝꯗ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯑꯔꯩꯕ ꯃꯈꯩ ꯂꯣꯏꯅ ꯇꯧꯔꯝꯃꯒ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯀꯩꯁꯨ ꯇꯧꯗꯕꯒ ꯑꯃꯨꯛ ꯁꯥꯔꯤꯕꯅꯤꯅꯦ." ꯅꯨꯔꯩ ꯈꯔ ꯍꯦꯟꯅ ꯅꯛꯅ ꯆꯪꯁꯤꯜꯂꯤ, ꯃꯤꯅ ꯇꯥꯈꯤꯅꯤ ꯍꯥꯏꯕꯒꯨꯝ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯀꯗꯧꯔꯦ ꯍꯥꯏꯕ ꯈꯪꯕꯅ ꯇꯥꯗꯨꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯑꯗꯨꯕꯨꯔꯣ, ꯉꯔꯥꯡ ꯂꯥꯛꯑꯝꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯣ ꯈꯪꯕ꯭ꯔꯥ? ꯊꯥꯏꯅ ꯑꯩꯈꯣই ꯁ꯭ꯀꯨꯜ ꯄꯨꯜꯂꯛꯄ ꯃꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕꯒꯨꯝ ꯏꯪꯒꯤꯠ ꯑꯃ ꯂꯩꯈꯤꯕꯅꯦꯕ, ꯑꯗꯨꯕꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯑꯗꯣ ꯉꯔꯥꯡꯗ ꯑꯩꯉꯣꯟꯗ ꯎꯅꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯗ" ꯑꯁꯤ ꯍꯥꯏꯅ ꯉꯔꯥꯡ ꯇꯝꯉꯥꯟꯕꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯄ ꯋꯥ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯦꯛ ꯍꯥꯏꯔꯝꯃꯤ꯫ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯒꯗꯕꯒꯤ ꯃꯆꯥꯛ ꯑꯃ ꯇꯁꯦꯡꯅ ꯂꯩꯇ꯭ꯔꯤ, ꯃꯔꯝꯗꯤ ꯅꯨꯔꯩ ꯑꯁꯤꯅ ꯇꯧꯔꯤꯕ ꯅꯤꯌꯣꯝ ꯆꯠꯂꯤꯕ ꯃꯆꯠ ꯑꯁꯤ ꯇꯁꯦꯡꯅ ꯌꯥꯅꯤꯡꯕ ꯑꯣꯏꯗꯦ꯫
ꯃꯤꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯃꯈꯪꯗꯅ ꯅꯨꯔꯩꯗꯨ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯈꯪꯕ꯭ꯔꯥ, ꯎꯅꯁꯤ ꯍꯥꯏꯔꯛꯇ꯭ꯔꯥ? ꯅꯪꯒꯩꯒ ꯆꯠꯁꯤ꯫ ꯅꯪꯒ ꯆꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯆꯠꯀꯅꯤ? ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯗꯤ ꯍꯦꯛꯇ ꯁꯤꯡꯅ ꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯔꯤꯕ ꯃꯥꯜꯂꯤ꯫ ꯏꯇꯥ, ꯑꯐꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯍꯟꯗꯛ ꯃꯔꯛ ꯃꯌꯥꯝ ꯂꯥꯛꯏꯁꯤ꯫ ꯊꯥꯏꯅ ꯍꯧꯖꯤꯛ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯂꯥꯛꯇ꯭ꯔꯤꯉꯩ ꯂꯥꯛꯄ ꯑꯣꯏꯔꯗꯤ ꯀꯌꯥꯝ ꯐꯅꯤ꯫ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅꯤ ꯆꯠꯇꯣꯏꯅꯤꯀꯣ꯫ ꯑꯗꯨꯒ ꯈꯪꯕ꯭ꯔꯥ ꯏꯇꯥ, ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕ ꯑꯃꯁꯨ ꯑꯣꯏꯗꯣꯏꯅꯤ꯫ ꯃꯔꯝꯗꯤ ꯇꯝꯉꯥꯟꯕ ꯍꯣꯏꯗ ꯑꯩꯈꯣꯏ ꯊꯕꯛ ꯁꯣꯏꯗꯅ ꯇꯧꯗꯨꯅ ꯅꯪ ꯑꯩꯒꯤ ꯁꯦꯜ ꯂꯥꯛꯐꯝ ꯑꯃ ꯑꯣꯏꯔꯒꯅꯤ꯫ ꯑꯣꯏꯖꯕ ꯈꯛ ꯊꯤꯕ ꯃꯤꯑꯣꯏꯕꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ? ꯄꯨꯟꯁꯤꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡꯅ ꯄꯔꯥ ꯑꯃ ꯑꯣꯏꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯄ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯃꯦꯂꯩꯁꯅꯥ ꯉꯁꯥꯏꯗꯒꯤ ꯅꯨꯔꯩꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯅꯤꯡꯕ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯑꯁꯤꯃꯗꯤ ꯃꯍꯥꯛꯁꯨ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯏꯇꯥ, ꯑꯩ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯌꯦꯡꯅꯤꯡꯕ ꯑꯣꯏꯗꯦ꯫ ꯑꯩꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯗꯅꯁꯨ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯃꯤꯅ ꯅꯪꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯈꯤꯕꯗꯣ ꯑꯗꯨ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯂꯨꯅ ꯇꯤꯟꯅꯕ ꯅꯪꯁꯦ ꯈꯖꯤꯛꯇ ꯏꯀꯥꯏꯕ ꯅꯪꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩ ꯋꯥꯁꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕꯅꯤ꯫ ꯅꯪꯒ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯧ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯀꯅꯥ ꯑꯃꯒꯤ ꯊꯃꯣꯏꯗꯣ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯪ ꯈꯟꯒꯅꯨꯀꯣ꯫ ꯅꯨꯄꯤ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯆꯦꯛꯁꯤꯜꯂꯤꯕ ꯃꯈꯩ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯃꯃꯜ ꯁꯨꯝ ꯂꯩꯔꯛꯇꯣꯏꯅꯤ꯫ ꯊꯤꯅ ꯆꯩꯔꯛꯄ ꯑꯣꯏꯗ꯭ꯔꯕꯁꯨ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩ ꯄꯔꯦꯡ ꯈꯨꯗꯤꯡꯅ ꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯄꯤꯔꯛꯄꯒꯨꯝ ꯊꯣꯛꯂꯤ꯫ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕ ꯑꯃ ꯄꯣꯛꯆꯩ꯫ ꯑꯗꯨꯅ ꯅꯨꯔꯩ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯏꯀꯥꯏꯕꯗꯨꯕꯨ ꯈꯥꯡꯂꯝꯃꯤ꯫ ꯑꯁ, ꯅꯪꯁꯨꯕ ꯏꯇꯥ, ꯑꯩꯁꯦ ꯌꯥꯝ ꯂꯥꯟꯅ ꯎꯔ ꯃꯥꯜꯂꯤ꯫ ꯁꯨꯝ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩ ꯃꯌꯥꯝꯗꯨꯗ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯑꯩ ꯀꯩꯁꯨ ꯄꯥꯝꯗꯦꯗ꯫ ꯑꯩꯒꯤꯁꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯃꯤ ꯑꯃ ꯂꯩꯌꯦ ꯏꯇꯥ꯫ ꯋꯥꯐꯝꯁꯦ ꯐꯖꯐꯝ ꯑꯃ ꯂꯩꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪ ꯀꯅꯥ ꯅꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯒꯦ꯫ ꯅꯪꯕꯨ ꯑꯩꯅ ꯊꯥꯖꯕꯒꯤꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯁꯤꯅꯈ꯭ꯔꯕꯅꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯤ ꯃꯦꯂꯩꯁꯅꯥꯗꯣ꯫ ꯅꯨꯔꯩ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯗꯣꯛꯈꯤꯕꯗꯨꯗ ꯅꯨꯔꯩ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯩ ꯃꯥ ꯅꯠꯇꯅ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯉꯣꯏꯌꯦ ꯏꯇꯥ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯔꯦ, ꯑꯇꯣꯞꯄ ꯅꯨꯄꯥꯅ ꯅꯪꯉꯣꯟꯗ ꯍꯧꯔꯛꯄ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯪ ꯌꯥꯅꯤꯡꯕꯒꯤ ꯃꯃꯤ ꯎꯠꯀꯅꯨ꯫ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ, ꯅꯪꯗꯤ ꯅꯨꯄꯤꯅꯤ꯫ ꯁꯨꯝ ꯃꯇꯝ ꯂꯦꯟꯒꯦ ꯇꯧꯕꯅꯤ, ꯀꯩꯁꯨ ꯁꯤꯔꯤꯌꯁ ꯇꯥꯔꯣꯏ꯫ ꯅꯪ ꯑꯩꯈꯛ ꯈꯪꯅꯔꯒ ꯂꯣꯏꯔꯦ꯫ ꯃꯤꯑꯣꯏꯕꯅꯤ, ꯑꯩꯒꯤ ꯑꯣꯏꯖꯕ ꯌꯥꯕ ꯑꯃ ꯐꯪꯂꯤꯉꯩ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ꯫ ꯃꯦꯂꯩꯁꯅꯥ ꯑꯣꯟꯊꯣꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯇꯣꯡ ꯑꯍꯣꯕꯗ ꯏꯁꯤꯡ ꯍꯩꯕꯒ ꯁꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯍꯥꯏꯅ꯫ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ, ꯋꯥ ꯉꯥꯡꯕꯗ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯍꯟꯖꯤꯟ ꯉꯥꯡꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯦꯂꯩꯁꯅꯥ ꯇꯞꯅ, ꯍꯣꯏ ꯁꯤꯇꯥ, ꯅꯪꯅ ꯐꯩꯌꯦꯅꯕꯨ ꯈꯜꯂꯒꯗꯤ ꯇꯧ꯫ ꯑꯗꯨꯕꯨ ꯐꯠꯇꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯂꯦꯞꯄꯨꯀꯣ꯫ ꯍꯣꯏꯕ, ꯑꯗꯣ ꯌꯥꯔꯒꯗꯤ ꯏꯕꯥꯅꯤ ꯍꯣꯔꯦꯟ ꯆꯠꯇꯣꯏꯅꯤꯀꯣ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯍꯥꯏꯅ ꯇꯝꯉꯥꯟꯕꯗꯨ ꯅꯨꯔꯩ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯅꯨꯔꯩ ꯑꯗꯨꯅ ꯏꯪꯒꯤꯠ ꯇꯧꯏ꯫ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯕꯒꯤ ꯇꯨꯡꯗ, ꯍꯜꯂꯣ, ꯇꯥꯏꯌꯦ꯫ ꯐꯣꯟꯗꯨꯗꯒꯤ ꯇꯝꯉꯥꯟꯕꯅ, ꯊꯕꯛ ꯆꯤꯟꯕ꯭ꯔꯣ? ꯀꯩꯗꯧꯔꯝꯃꯤꯅꯣ? ꯆꯤꯟꯗꯦ, ꯁꯨꯝ ꯂꯩꯔꯝꯃꯤꯅꯤ꯫ ꯍꯣꯔꯦꯟ ꯑꯝꯇ ꯎꯅꯕ ꯍꯥꯏꯗꯣ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯅꯨꯔꯩ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯅꯣꯏ ꯆꯦꯒꯤ ꯋꯥꯗꯣ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯔꯦ, ꯑꯗꯨꯝ ꯇꯧꯔꯒꯦ꯫ ꯑꯩꯈꯣꯏ ꯆꯦꯒꯤ ꯊꯕꯛꯀꯤ ꯋꯥ ꯅꯠꯇꯦ, ꯁꯨꯝ ꯊꯦꯡꯅꯗꯕ ꯀꯨꯏꯕꯗꯨꯒꯤ ꯁꯨꯝ ꯊꯦꯡꯅꯁꯤ, ꯏꯁꯝ ꯁꯝꯅ ꯍꯥꯏꯕꯅꯤ꯫ ꯅꯣꯏꯒꯤ ꯈꯨꯜꯒꯤ ꯑꯆꯤꯛꯄ ꯐꯖꯕ ꯃꯐꯝꯗ꯫ ꯄꯨꯡ ꯀꯌꯥ ꯑꯗꯨꯋꯥꯏꯗ ꯂꯥꯛꯀꯦ ꯍꯥꯏꯅꯣ? ꯑꯗꯣ ꯏꯇꯣꯝꯇ ꯂꯥꯛꯄꯗꯤ ꯑꯩ ꯇꯜꯂꯤꯀꯣ꯫ ꯏꯃꯥꯟꯅꯕꯤꯗꯣ ꯑꯗꯨꯒ ꯂꯥꯛꯀꯦ꯫ ꯍꯣꯏꯅꯦ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯁꯨꯝ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯗꯨꯅ ꯇꯧꯕꯅꯤꯗ ꯑꯩꯒꯤꯁꯦ꯫ ꯄꯨꯡꯗꯣ 3 ꯑꯗꯨꯋꯥꯏꯗ ꯑꯣꯏꯅ ꯊꯦꯡꯅꯁꯤ꯫ ꯌꯥꯔꯒꯗꯤ ꯌꯥꯝ ꯉꯟꯅ ꯂꯥꯛꯄꯗꯤ ꯐꯔꯛ ꯑꯃꯨꯛ ꯇꯥꯒꯗꯧ ꯃꯥꯜꯂꯦ, ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯌꯥꯏꯌꯦ, ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯣ ꯄꯪꯊꯦꯡꯅ ꯂꯥꯛꯄꯗꯤ ꯇꯧꯒꯅꯨꯀꯣ꯫ ꯏꯁꯝ ꯁꯝꯅ ꯇꯤꯟꯅꯒꯗꯕ ꯑꯁꯤꯗ ꯅꯨꯡꯁꯤ ꯃꯔꯤ ꯑꯃ ꯂꯩꯔꯝꯗꯥꯏꯒꯤ ꯋꯥꯉꯥꯡ ꯑꯃ ꯍꯦꯛ ꯇꯧꯅꯔꯤ꯫ ꯇꯝꯉꯥꯟꯕ ꯅꯣꯛꯃꯤ ꯇꯧꯏ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯅꯤꯡꯕꯒꯤ ꯋꯥ ꯑꯃ ꯌꯥꯎꯕꯁꯤꯗ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯥꯎ ꯍꯥꯏꯅꯔꯁꯤ꯫ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯦ꯫ ꯐꯣꯟ ꯑꯗꯨꯅ ꯊꯝꯂꯕꯗ ꯅꯨꯔꯩ ꯅꯣꯛꯆꯩ꯫
ngangnaba khuding taribani melei sanadusu adubu tumina leiri karibudi haigani adudi horela onang doi khoida aisu phi khra surukiki bima nangsu chehidi yami nupa ma koinana ba tawbudi yaraban kayam kuina lesabi oiduna lekhigi haibano khangde aidi bema yariba makai mapok asimagi yung kai pandana imagi manakta leirage haina khalibani khangaba kaigi nupan aidi nupagam dek pamdri yare chaluna hek tale hewani phatabi ai chalage horen soibe yaroi ko nang yauna bi apharak tare kholi do tawnu ko asi haina muk nokminai nurei adusu mayum lomda satkre melei sana adusu magi mathawa domda mai onsil hawi nungsiba pamjaba magi wakal amada ngawba sisu laina makal amani kaukthoklo hairaga hena ningsingba masigi saina sidi chaina phangba misaktana khangani hospital aduda magi duty edu ngak half oiri haiduna khara mi leitaba mafam amada thoklai aduga wakal adu munna khanduna lei puang basi matam masigi pakhang kayaga manadaba misaka mani tasengna hairagadi thabak ama tawbada aning ba tawdaba munna tara thokna khanduna tawba si magi hongnabini nupi khudingda mitaba misak amasu mahak oiramdi are pamuda lepa misak amani tasengna hairabada ahanba thamoina nungsijaba misak ado hausik phawba kaukthokpa ngamde adubu nupi magi punsi eduda karigumba khara thokkhra haiba khangnai pamjaba khoidaba ma oibana wari khangnaba ma masaduda phawraklai khuladuda lehoba mahakna karigino khul thadoktuna chatlamliba aduga imanabasingna mabu panbada noknariba karigino sikhre haiba phawba hairakliba sina karigi aduga musu aibu ubaga khangdaba sariba sina karigi mahaga sibo wakhal soirabe haibadu oirabra thaina magi thangdok khara thokibadudi aisu khangi dubu mayek sengna khangaude adudi hori mayamse khangnaba ayausikti nureida loina hangba tai hegi pabada hanglabadi loina khangani adubu kitak phajaba wale asi khanduna tumina muklei puangbado amuk suning singlakli ngasai ayuk mapana mangonda haikiba nupi masa yaisna adugi mingadu maduna mukana haina khalli ai mitngawbi yadi aidi arepa mutlep kadabani ikoi pabagi ngaki ngangba wa oiramgani adudi aigi duty timing su loirak tawre horen thabak loiraga ngak nurei hoigi khuladuda sattuna maga ngak unarage aduga wari do ai hanglagi masina aigi haifam tawpam khangdabasima soiduna koknaba machak moiragani pakhang asisu matang amasadana horen hekta satlage haidana mabukning aduda khankhirami haidokiba wayamna ngakpa misak amani tasengna mahakso nungsi sayhauda momonokpa nungsi sayhauda harauba yengu khuding ningthiba hauna sani thabak ama tawre khoijangde nungsi mapau taningbana mahele yumda thoraklibasi mapabonggi usokini thabain khanga mama mateng tawnaba adubu nungsibada ngauduna tawgadaba thabakna tawdre tawruidaba thabakta mai onsinbasina magi hainabi moirami tamnganba madabi edu masanupagi ka aduda awatpa barton khara makhut aduda paiduna pung ani taramdai adwaida lakpani adubu masanupa aduna yamna nana loisinduna leirambaduda barton tawbu satpabu aduk nana satpa hai thok tawnu thabak yami barton piramagane imagamok thabak ama satkadabani nasi haire mathawna yadre mingsel aduda masam post adu semna tamnganbadu mamagi wadugi pakhum piraklami barton adudi aina satkibada piramagi ma ai thabak arubam saluke aduga ngallagadi imagi thabak adu susatse thengadi khangde ma hai nangi du kari aruba thabak no namanaba punbo oiragadi ibungo usop asi loiraga nangna sanglamdai aduda puluko hausik lang phang tawbagi matam nate mamana ngangbo wa manada hapte asa amaga loinana wakhaladu itaw tawduna leibani khangde nachaina satoise yam luba thabakni aduna please don't disturb to me fale hai atomba nangisya nupi unaba satawri baro yam mali sumbaro imana hari sinangbo nukmi khak tawi mamagi wada masagi maong aduda hena maladuna
ꯃꯃꯥ ꯃꯥꯅ ꯍꯦꯟꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯗꯤ ꯅꯪꯕꯨ ꯉꯁꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯅꯪꯕꯨ ꯁꯦꯜ ꯅꯨꯡꯒ ꯌꯥꯎꯔꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯔꯦ? ꯍꯣ ꯂꯣꯏꯅ ꯌꯥꯎꯔꯦ꯫ ꯏꯃꯥꯒꯤ ꯍꯧꯅꯕꯤ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄꯤꯗꯣ ꯇꯧꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯇꯝꯉꯥꯟꯕꯗꯨ ꯃꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕꯗꯨ ꯊꯧꯗꯣꯛ ꯅꯨꯔꯩ ꯍꯣꯏꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯒ ꯋꯥꯡꯕꯗꯨꯁꯨ ꯋꯥꯔꯤ ꯑꯗꯨꯕꯨ ꯈꯪꯅꯤꯡꯕꯅ ꯍꯦꯟꯗꯨꯅ ꯃꯍꯥꯛ ꯑꯗꯨꯁꯨ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯂꯩ ꯁꯅꯥꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯍꯣꯇꯦꯜ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯔ ꯅꯥꯟꯕꯗꯨꯕꯨ ꯎꯔꯒ, ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯤꯁꯨ ꯈꯔ ꯂꯩꯕꯗꯨꯅ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯑꯗꯨꯅ ꯃꯦꯂꯩ ꯁꯅꯥꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯆꯤꯔꯣꯜ ꯑꯣꯏꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯔꯩꯒꯤ ꯅꯨꯄꯥ ꯎꯅꯔꯨꯒꯦ ꯏꯃꯥ, ꯀꯨꯏꯔꯛꯑꯣꯌꯦ, ꯆꯠꯍꯜꯂꯒꯦ꯫ ꯆꯠꯇ꯭ꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯣꯏ ꯉꯥꯏꯍꯥꯛ ꯍꯦꯛ ꯆꯠꯄꯤꯔꯣ꯫ ꯃꯥꯁꯨ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯀꯅꯥ ꯂꯩꯇꯕꯅꯤ꯫ ꯑꯗꯨꯅ ꯆꯠꯇꯕꯗꯨ ꯐꯖꯗ꯭ꯔꯦ꯫ ꯑꯗꯣ ꯈꯔ ꯊꯨꯅ ꯍꯜꯂꯛꯅꯕꯗꯤ ꯇꯧꯀꯣ꯫ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯅꯨꯔꯩ ꯍꯣꯏꯔꯣꯝꯗ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯄꯨꯋꯥꯡꯕꯗꯣ ꯌꯥꯝ ꯆꯤꯡ ꯂꯦꯝꯅ ꯃꯥꯒꯤ ꯕꯨꯂꯦꯠ ꯑꯗꯨꯒ ꯂꯥꯛꯂꯤ꯫ ꯄꯨꯋꯥꯡꯕꯗꯨ ꯂꯥꯞꯇꯛ ꯎꯔꯦ ꯃꯦꯂꯩ ꯁꯅꯥ ꯑꯗꯨꯅ ꯆꯠꯂꯤꯕꯗꯨ꯫ ꯑꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯗꯨꯅ ꯇꯞꯅ, ꯃꯦꯂꯩ ꯀꯩ ꯆꯠꯇꯣꯏꯅꯣ? ꯃꯤ ꯑꯃꯅ ꯀꯧꯔꯛꯄꯁꯤꯗ ꯃꯦꯂꯩ ꯁꯅꯥ ꯑꯗꯨ ꯁꯠ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯄꯨꯋꯥꯡꯕ ꯑꯣꯏꯔꯝꯕꯗꯨꯗ ꯐꯠ ꯂꯩꯊꯣꯛꯆꯩ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯨꯝꯅꯤꯡꯕ ꯑꯃ ꯄꯣꯛꯇ꯭ꯔꯤ꯫ ꯄꯨꯋꯥꯡꯕꯗꯨ ꯃꯈꯥ ꯇꯥꯏ, ꯑꯩꯁꯤ ꯈꯪꯗ꯭ꯔꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯁꯤ ꯈꯪꯗꯕ ꯁꯥꯔꯤꯕ? ꯃꯇꯥꯡ ꯏꯆꯥ ꯍꯦꯛ ꯆꯥꯗꯅ ꯇꯝꯉꯥꯟꯕꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯂꯝꯕꯤ ꯃꯇꯥꯏ ꯑꯗꯨꯗ ꯃꯦꯂꯩ ꯁꯅꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯋꯤꯟꯗꯣ ꯑꯗꯨꯗꯒꯤ ꯃꯉꯛ ꯂꯤꯊꯣꯛꯇꯨꯅ, ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯪꯕꯨ ꯃꯦꯂꯩ? ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯃꯣꯃꯣꯟ ꯇꯧꯏ꯫ ꯑꯗꯨꯒ ꯅꯨꯔꯩ ꯍꯣꯏꯗ ꯆꯠꯀꯦ ꯇꯧꯕꯅꯤ꯫ ꯇꯝꯉꯥꯟꯕ ꯅꯣꯛꯇꯨꯅ, ꯌꯥꯝ ꯃꯇꯥꯡ ꯆꯥꯔꯦ, ꯄꯨꯟꯅ ꯆꯠꯂꯁꯤꯗꯅ꯫ ꯃꯦꯂꯩ ꯁꯅꯥ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯒ꯭ꯔꯣꯡ ꯍꯦꯛꯇ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯔꯥ ꯂꯩꯕꯤ ꯑꯃꯒꯨꯝ ꯀꯤꯔꯨꯞ ꯄꯨꯋꯥꯡꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯒꯥꯔꯤ ꯑꯗꯨꯗ ꯃꯥꯕꯨ ꯉꯥꯏꯔꯤꯕ ꯄꯥꯈꯪ ꯃꯉꯣꯟꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯎꯠꯂꯛꯄ ꯈꯦꯟꯅꯕꯗꯨꯅ ꯄꯨꯋꯥꯡꯕ ꯃꯥꯗꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯔꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯂꯝꯕꯤꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯣꯏꯅ ꯍꯦꯛ ꯂꯩꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯆꯠ ꯑꯋꯣꯡ ꯇꯧꯕ ꯀꯅꯥ ꯑꯃꯅ ꯎꯈ꯭ꯔꯕꯗꯤ ꯐꯖꯐꯝ ꯑꯃ ꯂꯩꯔꯣꯏ ꯇꯁꯦꯡꯅ꯫